Leibak asibu amata oina punsinduna asauba mapangal kanba Indian Union ama semgatpada asauba thaudang lauramba ningtamba India gi ahanba Deputy Prime Minister oiramba India gi yot ki mi hairaga sukhangnaba Sardar Vallabhbhai Patel bu mahakna leibak sigi damak tauramba thabak sing adugi damak ikai khumnaba uttuna kum lising ani tara mari dagi hauna mahaki mapok numit October 18 bu sahi khudingi National Unity Day natraga Rashtriya Ekta Divas haina leibak sina pangthokli Ngasigi asauba India asibu sembiramba Sardar Patelgi mafamda leibak sina ikai khumnaba utpa haibasidi India gi mipum khudingmangna tawpham thokpani haina lawpham thoi Patel na asauba India amadi sembiramle adubu mahakna madubu marase na thamlambadi ngamhaudaba amadi mahaki tungda lakhiba lusingba singnasu mahakna ningjaramba sing matam sana pangthokpa ngamhaudabana ngasigi leibak asi ne tadaba phibam amada leirabra haiba wahang amadi thorakli Aduna Patel na loisilamdaba thabak sing adu kari karino madugi waroisin karamna purakadage haibasi puthokduna khananai nabagi tangai fadaba laki Sardar Patel gi maithong natraga thabak asi ani subra haibasi sumiyam na khanaba wafamni India gi ning tambagi akanba ihausa tharingai manungdadi mahakna Mahatma Gandhi gi asetpa tunginba ama oina non violence ki wakhalondagi khongpham lengdana thabak tawkhrabasu ning tamba phanglaba Mahatma Gandhi laikhidraba matungda asauba apunba India ama sagatnabagi damak mahakna tawkhiba thabak singda violent oiba natraga nam habagi thawong kharadi yaukhre haibasidi India gi integration sagatpagi puwari na takli Hana non violence ta yamna thazarambadu ningtamba phanglaba matungdadi Patel gi strategy yamna honglaki policy power limited violence sizinaraki Patel na Indian Union ama semnabagi damak laukhatkiba khongthangsing asi military gi sakti yauna sathakhiba yamna heisingna amasung munna khallaga sem sakhiba thaurangsingni Thaurangsing asi thabakta onthokpada India da yawgadaba lamsingbu pelhanba amasung kihanbagi pambai animak sizinakhi Mahakna tongan ba lamsing asida karigumba makhoina apunba India da yawraklabadi hanna leiramba ningthaugi amadi autocracy gi supnam lengak pumna makmuthatuna miyamgi mihutna lingba ningtamba leibak ama leigani haibagi thajaba pi Masina lamsing aduna apunba India da yawraknabagi asauba maram amani masi Patel gi yamna strategic oiba khongthangni Adubu hanadagi ningtamna leirakpa miyamgi lengak linglaba leibak kharadi India da tiningdabagi wafamsu laki Asumna Patel na lam kaya themlaga Indian Union da yawhalli Thembada yadaba sing adubuna lanmigi sakti sizinai akonbagi pambai asi sizinaruba mafam singdang asisu ne tadaba phibam kaya leiri Patel gi thaurang asibu India mapung lamda Junagarh Jodhpur Travancore Hyderabad na yade adubu mahakna makhoi pumna maknamduna India da tinsinkhi Asigumba thawngsing asi yenglagadi Patel asi non violence amasung violence gi gun animakna leitengba lusingba amani haina lawbasu yai Awang nungpok lamdam asi strategic oiba mafamni aduna military gi sakti kankhat hangadabani loinana lambi thonggi phibam phagarhanduna saukha thaurangi thabaksu mapungphana paikhatkadabani haibasi Patel gi wakhalni lamdam sida militarization gi thabakti kankhatle adubu miyoibagi liberty amasung saukha thaurangi thabakti sothaduna lehauri Patel na asauba India ama semgatnabagi damak awang nungpokpu India gi map ta hapsilam labasu mahakna ngana leikhidaba amasung mahaki tungda lakhiba leibak sigi lusingba singna tangai fadana lokhatpham thokpa thabak sing lokhatlamdabadagi ngasi sumara setpa India ama sembagi wafam asi mapung ifa fadri haiba yai masigi mathakta center na state sing de piba sakthung manadabana awang nungpok asi saukhat khongthangda sotha hawi masina center bulamda masigi miyamna warawi Haujiksu Patel na ningjaramba singdu magi tungda lakpa lusingba singna pangthokpa ngamdabagi awatpa amadi leiri awatpa asi ngasigi lusingba singna menkhatpa sangi India mapung lamda leiriba leitadaba phibam asi saukhat khongthangda taptha hauba amadi citizen singi phangpham thokpa haksing phangdabadagi thorakpani hairagasu awang nungpokki phibam asidi tonganba maramla haibasi su hangningai oiri Globalization Act is policy na singba lakhibaga loinana lamdam sida saukhat thaurangi thabak ya paikhanaba khongthang lokhatpa hauраклабасу Patel na haudoklamba strategic haiba wahe aduda yumpham oiduna saukhat thaurangi thabak ya Home Ministry gi ayaba yaudrabadi paikhatpa yadana leiri adu oiragadi Patel na kanna palamba saukhatpa miyamgi lengak haibadudi wahanthok leiribra Amaromda saukhat thaurangi khongjelda yang sinba ngamdragasu militarization gi safudi adumak mapangal kalli haina miyamna ui Leiriba militarization gi saong asina mapandagi investor lakpada ninghanaba pokhalli aduna security sizinaba ngamba miyoy khadamak mapandagi sanglai asigumba phibam kaya asidagi mapangi company kaya ga yana se taunarabasu thabakta mapungphana onthokpa ngamgadra haibagi singnaba leiri Patel asi tasengnamak India gi oinadi unity gi symbol ni mahaki hona zamana asauba Indian Union ama ngasigi miyamna phangle adubu mahakna mara setpa India ama puraknabagi damak sagat ke khanjaramba Democracy, secularism, federalism gi vision adudi ngasi sumapung phana sagat pangamdana leiri. Leibak asida lining amasung kanglup naibagi wakhalon asi yamna mapangal kanna leiri. Masi Patel na pamjarambagi unatai na bani.
Senterna lebaki security gi wafam damak yenglaga saukhat thorangi thabak sing taptharaba amasung miyam gi democratic rights sing mapung phana phanghandrabadi miyam na lebaki apunbagi isel da yawning bagi ihul hantharakani ngasi gi lebak sigi lucingba singna patel bu yengba matamda lebaki security amasung unity gi saktam khak ubagi mahutta mahangna pamjaramba human security human development amasung democracy haibadu wahan thoklaina thabakta onthoklabadi mahaki mafam da lebak singna utpa matik chaba ikai khumnaba oigani amasung lebak asida ing tappa supurakani